Masagi imungi famungda hiptuna leiba nupi ama Shakhangdaba Khutlai Paiba Meeoi Kharana Namduna Pharaga Punaba Hotnaramle. Thaudok asi ngarang numit yungba matung pung 2:30 rom tabada Thaubal district ki manung channa leiba wangkhemda thokibani. Shakhangdaba Khutlai Paiba singna faduna punaba hotnaramle hairiba nupi adudi SM Firoz Khan gi loinabi Mumtaz sahi 38 ni hairi. Thaudok asiga mari leinana Mumtaz na hai Masa nungairaktabadagi mahak ngarang phamungda hiptuna leiringaida nupi ama changlakhi tungda mahaka loinarakpa Khutlai Paiba Shakhangdaba sing aduna fauden phawba chasi hairakhi mafam aduda karigidamak chatkadawribano haina hangbada ahal singna tharakpani wari saduna leibagi mathau tade haiba wahai asidagi hena ahenba pakum amata pirakhide mahaku namduna phamung adudagi chingthoktuna punaba honaringaida lekaigi miyoi sing haurakpadagi Khutlai Paiba sing adu chenkhibani Khutlai Paiba sing aduna yum adudagi mobile phone amasu puduna jatki asigumba pamdaba thodok sing asi makhata na thoktanaba Manipur lengaki mari leinaba singna mityeng changbiyu hainasu mahakna makhata na phungdokhi Thawong adu Joint Coordinating Committee of ELYSA PYC Phauden amadi WMDA Wangkhem Muslimna akanba mawongda condemn tawrakli Thodok asigi matangda Yaripo Police Station dasu wakat ama thangatkhre hari Koi ahna tharakpani sida wari sabe matau tade chatse haraga nongaisi bektagi mata aten lona lawthora nonda haifet uhallaga mana bektam haptan jede sumang japum tharaga aspuro oni rupi to sida wangang na lai thangde ne chatsine haraga aisi mangol sida de aina lawbi tanja sulai to sumang sida pum tharaga su inna badani haifet kai dawra sunwan khalaga na sigi get no pa chho ko amani kisi yale du yande sida gi aina nang pienga ne tolanga selefam bu da gari sida aisi khatkare tawe mon aisi sampan su yauke aina ngai kho na haraga aina makuti kanthok ko se khutna mana pharaga aisi na mana gari si khatkare tawe sida aina inet to na aina khuti tawe engon long don salaga aisi yana ne na khalaga aina adagi mwas inet to so moi la minago ni ngo onsena wari sara leiba sida kuini nga inang pa sida mon thok paganda aina nupi sai aisi get angari makong se pham daraga makuti kanthok amaga ai chien baneba aisi ade aduga moi gari mani hanjala aga ne aisi khatkare tawe hana di gari se thogala pothop ai ka inta haudu ga fen thara hipamina hairiba MB Siraj amati masanupa han MB Firoz Khan gi imungda maki loinabi Mrs. Mumtaz bu hana naba tawramba asi makhatana tawbidnaba Joint Coordinating Committee gi maikaidagi amjari loinana makhata rakpada asigumba udu asi hairiba body esa pau pidna makhatana satrakpa taragadi maduda kul ahum asigi prajana lakhulakpa khongthangsing adugi haruk amu oina kolakpa phapata gi daita pumnamak kul asigi manungda changbirakliba miyoising aduna ujagadabani pel tawjaningli ba famdi Manipur gi luraba sigumlaba tanfam asimaktada Khutlai Pairaga Shakhangdaba Meeoi singna hek ni phami pun natragana mi warakpagi mingda akito jungdo poghanbagi thawong sing ase makhatana tawbidana ba hairiba club ahumgi apunba Joint Coordinating Committee gi maikaidagi miyamda thamjari